Miss Akirun Machimanao Mangaki Manungda Marie Stupini, MD Feroz Amadi, Mistress Latif Anigi Machanupini, Mahang Nangasi Fashion Designing Kilamda Asi Yongna Chatpangam Lakliba Asi Ahanbada, Mod Goi Training Project Ki Makada Leba, Smart Imparting Skills Improving Lives, Ani Shubada Skills India Ki Makada Leba, National Skill Development Corporation Amadi, Ahum Subada Usa Silai School Makada Training Toki. Mahang na pigling ay daki hauna singam asi pamjarake. Mahang na CGI pibam asi yaunaba. Honarakpada Yuko Banki Tautang Amadi, Ketrigao gi MLA Sik Nurul Hasana Chow na mateng panglaki hainasu paudam laki. Hiram masigi matangda paudam khara. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯧꯅ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯗ ꯃꯆꯤꯟ ꯊꯨꯡꯈꯠꯂꯛꯂꯤꯕ ꯑꯀꯤꯔꯨꯟ ꯅꯤꯁꯥꯒꯤ ꯌꯨꯝꯗꯅꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯦꯟꯕ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯤꯡꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡꯅ ꯃꯤꯁ ꯑꯀꯤꯔꯨꯟ ꯅꯤꯁꯥ ꯑꯩ ꯑꯄꯣꯛꯄ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯃꯨꯍꯝꯃꯗ ꯐꯤꯔꯣꯖ ꯑꯩ ꯑꯄꯣꯛꯄ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯃꯤꯁꯦꯁ ꯂꯇꯤꯐꯨꯟ ꯀꯨꯔꯦꯁꯤ ꯂꯩꯐꯝꯅ ꯍꯤꯅꯨꯊꯣꯡ ꯍꯥꯝꯄꯦꯁꯥꯇꯥ ꯏꯟꯇꯥꯈꯨꯂꯥꯗꯒꯤꯅꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯒꯤꯗ ꯆꯪꯁꯤꯜꯂꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯈꯣꯡꯗꯥꯖꯔꯛꯄꯁꯦ ꯑꯩ 2014ꯗ ꯑꯩ ꯇꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2016ꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯋꯥꯛꯁꯦꯠ ꯑꯃ ꯍꯥꯡꯖꯔꯦ ꯑꯗꯨꯒ ꯅꯧꯅ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯇꯝꯅꯤꯡꯕꯁꯤꯡꯗ ꯇꯝꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯄ꯭ꯔꯗꯛ ꯄꯨꯊꯣꯛꯑꯒ ꯂꯩꯖꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯇꯦꯂꯔ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯑꯩꯒꯤ ꯃꯃꯥꯅ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩꯅ ꯇꯝꯃꯛꯄꯅ ATTC ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯑꯦꯄꯔꯦꯜ ꯇ꯭ꯔꯦꯅꯤꯡ ꯑꯦꯟ ꯗꯤꯖꯥꯏꯟ ꯁꯦꯟꯇꯔꯗ ꯇꯝꯃꯛꯄꯅꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯇꯝꯃꯛꯄꯅ ꯑꯩ ꯅꯤꯡꯊꯤꯕꯤ ꯀꯂꯦꯛꯁꯟꯗ ꯇꯧꯔꯛꯄꯅꯦ ꯑꯍꯨꯝꯁꯨꯕ ꯇꯝꯃꯛꯄꯅ ꯃꯈꯥ ꯇꯝꯊꯔꯛꯄꯗꯅ ꯎꯁꯥ ꯁꯤꯂꯥꯏ ꯁ꯭ꯀꯨꯜꯗ ꯇꯧꯖꯔꯛꯄꯅꯦ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯁꯦ ꯀꯩ ꯋꯥꯈꯜꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩ ꯑꯗꯨꯝ ꯄꯥꯝꯖꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯇꯧꯖꯔꯛꯑꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯇꯧꯖꯈꯤꯕꯅꯦ ꯑꯗꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯒ ꯇꯧꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯂꯩ ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯔꯛꯀꯅꯤ ꯅꯨꯄꯤꯁꯤꯡꯒꯤꯅꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯃꯛꯁꯨ ꯑꯦꯄꯔꯦꯜ ꯒꯥꯔꯃꯦꯟ ꯁꯦꯟꯇꯔꯗ ꯑꯩ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯂꯩ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏ ꯃꯦꯟ ꯑꯣꯏꯅ ꯑꯩꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗꯤ ꯑꯩꯒꯤ ꯃꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯄꯄꯥ ꯃꯦꯟ ꯑꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯗꯤ ꯃꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯁꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤ ꯀꯔꯤ ꯑꯆꯤꯚꯃꯦꯟ ꯐꯪꯈꯤꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯩ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯑꯩꯅꯁꯨ ꯊꯣꯛꯀꯦꯅꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯎꯁꯥꯒ ꯁꯤꯂꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯒꯤ ꯒꯤꯐ ꯑꯃꯗꯤ ꯇꯧꯕꯤꯔꯛꯑꯦ ꯃꯦꯆꯤꯟ ꯑꯃ ꯑꯗꯨ ꯅꯠꯇꯅ ꯑꯩ ꯑꯦꯆꯤꯚꯃꯦꯟ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯑꯩ ꯍꯣꯠꯅꯈꯤꯅꯦ ꯑꯦꯆꯤꯚꯃꯦꯟꯒꯤꯗꯃꯛꯇ ꯅꯠꯇꯅ ꯃꯌꯥꯝꯒꯤ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛꯑꯒ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯒꯦ ꯍꯥꯏꯕꯗꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯋꯥꯠꯂꯦ ꯑꯗꯨꯒꯨꯝꯕꯗꯣ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯒꯗꯤ ꯑꯩꯉꯣꯟꯗ ꯃꯌꯥꯝꯒꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤꯒ ꯍꯥꯏꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯈꯤꯇꯪ ꯄꯥꯝꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯨꯝꯗ ꯂꯩꯊꯣꯛꯇꯕ ꯏꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯍꯩꯕꯗꯨ ꯄꯨꯊꯣꯛꯑꯒ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯣ ꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯒꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯍꯣꯏ ꯆꯥꯎꯈꯠꯂꯛꯑꯦ ꯐꯣꯟ ꯄꯥꯏꯔꯒ ꯑꯔꯦꯝꯕꯗ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯍꯧꯒꯠꯂꯛꯏꯕ ꯅꯨꯄꯤ ꯃꯈꯩꯁꯤꯗ ꯑꯩꯅ ꯄꯤꯅꯤꯡꯕꯗꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯈꯕꯔꯗ ꯀꯩꯗ ꯍꯥꯞꯄꯗ ꯈꯪꯕꯤꯗꯦ ꯑꯁꯤꯒꯨꯝꯕꯁꯦ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯌꯥꯎꯔꯒ ꯅꯨꯄꯤ ꯃꯈꯩꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇ꯭ꯔꯦꯅꯤꯡ ꯁ꯭ꯀꯤꯝ ꯂꯥꯛꯏꯕ ꯇ꯭ꯔꯦꯅꯤꯡꯁꯤꯡꯁꯦ ꯌꯥꯎꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯦꯁꯟꯒꯤ ꯂꯥꯏꯟꯗ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯃꯤ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝꯖꯔꯤꯕ ꯔꯤꯄꯣꯔꯇꯔ ꯁꯒꯣꯜꯁꯦꯝ ꯕꯤꯂꯤꯟꯗꯥ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯃꯥꯂꯦꯝꯂꯩ ꯃꯂꯩꯁꯣꯝ ꯍꯇꯥ ꯏꯇꯥꯀꯨꯂꯥ